Ngarang NUMIDANGWAIRAM MASHAK KHANGDABA bike TONGDUNA LAKPA MEEOI anina THANGAL BAZAR gi All Assembly Road Water Supply maningda LEIBA Mahaluxmi Medical Store da Nongmei Kapsillambagi Thouong Adubu Yaningdaba Fongdokpa OINA ngasi IMPHAL manungda LEIBA Pharmacy sing Thong LONNAKHIBANA MEEYAM da CHAONA KHUDONG CHADABA MAYOKNARE Ningsing bayabadi ngarang NUMIDANGWAIRAM yachanglakpa pung mga makharom tarakpa aduwaida mamay mamit kumba bike TONGDUNA LAKPA MEEOI anina Mahaluxmi Medical Store mamangda gari khamlaga Nongmei round ani Kapsillamblaga khonglei thuna mafam adu thadokduna chenkibade Pharmacy adu telepathy dagi Roshan Prasad chahi kunipan apokpa Raghumani Prasad kauba amagine Sakhangdaba sing aduna Kapsillamba Nongmei maru amana satar da palaga maru amana satar dagi thaktoraklaga counter gi mingsel da pankibade thaudo adu thokraba matungda IMPHAL West District ki SP masamak laktuna thaudok thokpham gi fibam yangsinbaga loinana City Police Station case ama lokhatuna thijin humjin bagi thabak chathaba hokibane ngasi pharmacy sing Thong LONNAKHIBA asina maram oiraga patient singna chauna khudong chadaba mayoknare pambai leraktabana patient party singna manak nakwa hospital singda hidak leinabagi damak thomjin narakhi MEEOI sing adu ayamba RIMS Hospital Complex manungda leiriba medical outlet singda thomjin narakpana chauna khudong chadaba mayoknakhi